Michael Lamjakangdu Hoi Spine Hatlo Hotlo I can maintain the insulation Saubadagi Kayarak insula to maintain a retaliate to Roy maintain a hokip down a pangbanate Hibene Venesu a Hoi Christian Uirabasu Christian Givedu Lake Handaki Ramanusa Yamna no I hidabado religion house collapse in a Chakareva Ikai Yamarumda State asida leiriba irang asida mahausa-gi phibamda hanjillaknagidamak thadau NP Manipur amadi thadau Furup ki miyoisingna Manipuri ama oina lepliba firep asi thagatningai ni haina Information Center for Hill Areas Manipur ichamgi hanagi President Nongthombam Rajendro Elias Boyna phongdorakli wafam asi thadau Furup ki thomi sing taramna okpagi thauramda phongdokhibani Ichamna mapung oiba thongdang lauduna ngasi khundrakpam ACG yumnam khunau da pangthokiba thoram aduda Rajendrona makha taraduna state asida haukiba chahi lisingani kunhumdoi gi me ahumdagi haurakhiba irang asi wari sanaduna loishinnabagidama peace committee semduna pau phaunanaba icham amadi masiga chatminariba yelho furup singi maikaidagi kanna hotnakhi Manipur da leiriba irang asida thadau NP Manipurna Manipuri ama oina thoglaktuna Manipur da thokliba irang asida Matei Singh Lande thadau kuki natte haina chauna lauriba taramna okfam thoi haiki Manungda akoi role lobi aba lobi haitare Manipur peace lagna bhona bada akoi gi capacity gi wang ma chakhi bai batare su kangbu ga central government go gi ni na akoi gi parja chingdu ga lainari be akoi gi team logo wari sar ga su kana por pong ngam da bai tare ko Manipur gi ne thola kanda ai gi oja su thadau ni ma su thadau ni a thadau ni la kanda Manipur gi simanungda India gi leader me amda maiti ne lande any kuki tribe lok tukadam ni elegant american kano gi besia mi to khandok kadam ni gai laurei se ko sigi dang ta akoi na Pabina, when Sakangam Topra, Noigidamata, Pumham Lepi, Tadon Nasi, Manipur Gidamata, Makidamta, Kangai Paki, the Matola, Lauri, Simaitodana, Manipur Kundai, Kudumana, Lepi have in our Bigano. Thoram aduda thadau NP Manipurgi General Secretary Michael Lamjathang Thadauna Manipurgi Puwari da thadau Furup asi matam amada Khongjai haina khangnaramba Furup amani Khongjai haina khangnaramba thadau Furup asga Kuki Singi Khongjai ga khetnaba yamna lei Manipur da leiriba irang asi anti Manipuri amasung pro Manipuri anigi marakta thokpa muknabani irang asida mara leizadaba micham kaya hatkhre kaya amana awa chaina khangduna leiri anti Manipuri sing aduna Manipur dagi tonganba administration ama semgani haiduna thado furupu puduna chatnaba hotnakhibani Mahausagi punsida hanjinduna nungsi chanana hingba lamdam ama oinaba yellow furuf khudingmakna anti Manipuri sing thengnaminaba tangai fade apunba Manipur ama sagatna bohrabada chingda laubagi mahutta thabak oina tawinaba mathautai anti Manipur versus pro Manipur gi lan asi ngasisu loidri haiki Michael Lamjakangdu Hoi Spine Hatlo Hotlo I can maintain the insulation Saubadagi Kayarak insula to maintain a retaliate to Roy maintain a hokip down a pangbanate Hibene Venesu a Hoi Christian Uirabasu Christian Givedu Lake Handaki Ramanusa Yamna no I hidabado religion house collapse in a Chakareva Ikai Yamarumda Ako sa Christian oira pa siya chama only 100 years adun mo na Christian oide Christian gi kat su season nei victim gi kat su season nei kat leba huding mang sa mo season na raga le Manipur hanana ba gidabag ta oi tara di pagadaw ba ado di Manipur gi hanana ba gidabag ta amatal leita ba ado oi tara di khoi bahap tamin na se khoi na thingna riba common enemy se ampi Manipur oi riba kambu sing se khoi na khidok min na ba pulak punsel a kanjera khoi na hetang hei sing na thingna ba mathau tai